Kuki khulai paibisingi etek ta Konsakhul gi khunja ama tamthina sokli khang bangambagi pankai lan khiduna civil war thulakpa yai chairman Konsakhul Kangpokpi district ki Lairon by Faidegi Kuki militants na Fazin Kipa Naga Taruki Langla Langzin Kangdana Lading Sirasida Ngashisu Konsakhul Dugi Misa Mama Mukutanumina Pandana Sokli Taudo Dunga say Pung Taraga minute Yankai Mangarum Taba the Kuki Kulai Pibisina Satrakpi etek the Konsakhul Ginaga Kunjani as open and Kibani Konsakhul Gi Kunjas na Fundora per etegadu Kuki National Front P KNA PMSum Lairon Wi-Fi Kuki Kulgi Kunja Sina Puna Satarakpani Haina Padal Sirakli Taudo Duga Mari Lenana Konsakhul Gi Chairman di Adam na Fundora Misa Miam na Numai Kap Sinduna Itat na Aki Akang Nangali Bisi Kang Mangambagi Pankai Lan Kiduna Civil War Tulak Pia Hena Piana Fundurakli Taudosi Matana Paladuna Hai Hariba Taudosi Konsakhul Yauna Ting Liba Ising Pipe Kaktalambigi CM Basit Taudos Tokivani Solava Duty Kachiak Lungbau Zawang Kawi Hadi Pipe CM Basit Pada Punas Minabada Yaukiba Mangluraba Matuna Pangba Miu Ani Edudi Pangambau Malang Mai say Yankai Taruk Amadi Manul Lungbau Abon Mai say Tarakati in Hadi Tamtina Soklava Kachak Lungbau Sawang Rims the Pukotuna Lang Satakri Taudo Dugi Matang the Konsakhul Gi Chairman di Adam na Punto Kipda Konsakhul Gi Kunjana Ha Marina Ngasiyuk Pung Taramaturum Tava the Kulda Lapu water supply line block to Kibdigi Madu Yangshin Basa Kibda Lebak Tiba Taudo Dunang Kibani Konsakhul Gi Kunjas na Fundorakpada Konsakhul Naga village ki water source ta Hong Kiba Numit Karani Sida Kahena Motion the Tinaki Ising a decision of the Yamna Sinaninga Werakwana Kulasigi Kunjasing Ising Asi Sizina than a Lakoni Mashida Sunatana Lairon by Faki Kunjasing Marikuki Kulai Pibisingna Oigani Singnaba Monga Kulasigi water block Toki Badigi Yamna Maru Weribi Ising Asi Pangdana Lakpani Hadi Asiguma Pipa Masi Yangsinana Konsakhul Gi Nahamari Nasi Pung Taramaturum Tab the water supply line block Toriba do Kadai Waidono Henry Kingston Batsakibani Adobo Kulai Pabamui Karana Imbus Tawrakpadigi Konsakhul Gi Nahamari Edugi Manunda Ama Aruba Pibam Lesoki Kuki Kulai Pibising the Mapamadu Lepa late in the Hingsagi Tonka Misam Sing the Satarakpana Kulasigi Kunjas Mi Pibi and Apokali Konsakhul Gi Kunjas and Kwaidigi Marueva water supplied to in Apan Mapitak Sigumba Tawong Shina community city Hena Noai to Bapukali Hena Kunjamana Funduraki Amadi Hidamasida Mari Lena authority na Miging Sang Duniging Sinvina Basu Takshilaki Konsakhul Gi Chairman di Adam na Makataraduna Kulai Paiba Kuki militants na Hanjina Karigi Misa Miam da Ayetpa Pidi Pano Kulai Paiba Masal Taunagadava Tabak the Misam Sing the Onshinarakuna Hanjina Tainari Bakarigino Habuang Hangaduna Yamna to in a Kulai Paibising Asumna Makatana Misam Sing the Ayetpa Piraklavadi Kunjasing to Minale Topangamloy Civil War Tulakpe Masigi Matam Yodringe Wakal Kantaminausi Kamangam Loida Irang Tulakani Lengakna Su Akan Maming Sangbiduna Makatana Pam the Pototo to Ongan directly Adobo Nasigi Taudo Dugi Matana KNA PMS Lairon Wi-Fi Kuki Kulgi Makeri Kadigimu to Fundo Pretri Amaronda KNF PMSum Lairon Wi-Fi Kuki Kulgi Kunjas na Konsakhul Gi Kunjama Tamtinas on Kivadubu in Puinaga Yunana Akan Mamong the Kandem directly Priyas Nit Biology na Satramasum Satri Singweba Nuarapa Pauzel Puduna Luxury NTA Nit UZ 2027 NTA Nit UZ Foundation Course Kiweba Admission Form Thazari Lakli Bazun Gi Tang Ama English Singaniga Kunga Turutigi class Hauseragani Hariba Singasida Kena timing da Nit Biology Foundation Class 11 Foundation Class 12 Ki Class Tozagani Nit Biology Takpada Sahi Tarahen Experience Lairaba Biotechnology MU Life Science MU Department Singda former guest faculty Oramlava well experienced faculty Singna Takpi Tambigaturi Hena Nungariba Pau Mana Satri Singueva residential hostel facility Sulezagani IDP Singi free classes Yauna special feature Kayamas Pangigani Hauzuma contact of Viro Akogi contact number D 700553438 Natragana 700537615 Akogi address na Kaisampat Kaisam Lekaini SIR Wathok Oidringaida
DC sing miyeng sang lup taraga mari in the government gi miyeng makha ngarang digi sathabau khiba special intensive revision SIR gi enumeration form the PD mobile number CBLO gi nataba third party gi number yaw ba kya thingari watho oidringai de DC sing athu da miyeng sang bi yu haina lup taraga mari gi spokesperson santana pam lenga ki punu siksilakti wapam asing kaisam patali ba ipsa gi office ta pangtho ki ba paw gi mip ma da phungdo ki bani mangna makhata na hai housing mafam di yen ma lakli ba enumeration form asi mielaga BLO da submit tawda bani BLO na amuk online login ID sizina duna form adu portal amuk submit tawda bani adu sathari ba process asi gi manung sana tampak ki mafam khrada enumeration form na pidi ba number asi SIR operation toraba PLO singi mobile number nataba third party number oina hablak pasi crisis thok yawnari DCM gi makada sangsilakli ba asuk luraba thaba lengana puksil sing thab tobiyum politically motivate oiba mong da tobiyum satharagli ba thawng asi taseng na soiri bra natragana aron be agenda ama yawrabra mari leina ba DC sing nasu review tobiduna aran masi rectify tobiyum natrabdi legal goeba complication kya masu lakpi ai ki tampak tadi aikoi masel khra lawnaraga lusin ki pasi ai dubo tampak ta phawba asum tawraga di singdari kari oigani khalubada awab hoi aran basi athuba matamda semdo hawdrabadi sayol amagi manungda sungsoi soidana BLO sing resign phawba tawjaragi hairakani SIR operation gi training na BLO sing na yawraga enumeration form na BLO gi number yoram da basin hayeng document upload toram dai asobu khudong sara mama mayu nagani BLO gi number happy gi mut election gi political agent happy gi mong da maga naknaba yanaba mi amagi number am hekta hapsin madi yaroi issue si DEO sing na tarai tarai logu sumai khi Naga taruk thiba khangdana leiriba sida akan mamiyeng sangbinaba Nagaland CM na Amit Sara taksingkhri Pastor Aniyauna Naga taruk thasigi tarahomdoi de phakibadagi mapam khangdana leiribasigi matangda akan mamiyeng sangbiduna thabak lokatbinaba Nagaland gi Chief Minister Dr. Nephew Riona Union Home Minister Amit Sara taksingkhri wapam asigi manungsana Nagaland Chief Minister Dr. Nephew Riona United Naga Council UNC gi President NG Lori ngarang me kuntra sirol amma tharak tuna khangalakri se minister na tharak sirol atuda thasigi kunga mapanda mahak masana telephone union home minister Amit Saga wari sanaduna Manipur Naga taruk fajin kibadigi ngasi phawo hingba sangba mapam khangduna leiriba sida hakthingna miyeng sangbiduna thabak lokatpina bataksin ki hadi Nephew Riona Amit Saga wari sanabaduna Naga community gi miyoi taruk fajin kibadigi mapam khangduna leiriba du athuba matamda thibiduna madi makhoibu kanana phabanu haiba khangdoktuna justice phanganbina basu taksinki maki wafam adu lumna lobibaga loinana Union Home Minister Amit Sana mangkiba miyoi taruk phangnaba thibi akan mathabak sathanaba mari lenaba agency da khanganduna lokhatpiya thab lokhatuna makhoibu phangnaba thigani amadi makhoibu kanana phabano haibu thidokani haibagi thajaba pirakki hari mana Union Home Secretary amadi Director Intelligence Bureau gi wari sanaduna wafam asigi matangna marik sumna khangan baga loina phajin kiba miyoi taruk thibi gi akan mathaba agency gi marak kusamnaduna thabak lokhana basu khan ki hari sangkai de urkhul lambi takthuk lamba du semjingkhre Imphal urkhul lambi National Highway 202 gi sangkai koki khul mapada lambi asi foot anirom pakna tawthoktuna lambi asi phawna ba yadan lerakibadu semjingkhri rural post ni ex thadrok poro lamada lambi cm gi thabak pairiba NSIDCL gi construction company laibak mayam ama tawthoklaga paisinduna thambadagi khullasigi ising thong thingzeli haina sangkai village kunjasingna claim torokpuga loinana company asina makoina paisinduna thamba laibak singadu kothokta thamnamkhi masina maram oiduna ati akai kya matam sana lakthokta thambaduna nongju tha yorakpasida ising khong sing phunjindru lerakpani haina su phungdokhi ari